Imphal District ki Porompat hangba diabetes lying bagi thabak thoram tawbani haiba diabetes treatment center ma thingjin khre loinana center asida niyam kaina manufacturing date amasung expiry date yaudaba diabetes lying da suina ba hidak yonba pharmacy so Imphal District ki drug inspector na thingjin baga loinana mafam aduda leiram ba hidak sing test tawna ba pukre yana masing mari leina Imphal District ki drug inspector A Romitana hariba diabetes hospital ase directorate of health services Manipur na tha khari mamang da thingjin khrabani Warangtem Dhanabir Kaubami Amana Hangba Center Sida Health Services ki ating balay basu niyam kai ni tak yole happy report ama lak pataki nga sig inspection na si tabani hairi Diabetes hospital si thingaga laiduna high court ta case lai riba mapam ni masi koi ngasi Imphal iski police ka konana ai ngasi koi pharmacy si red tore aduga masi gi illegal oiba drug sing se masi expiry date so amata yaude masi sing si aina test tawbagi thana bagi damakta assist tawre